Hello ma'am, welcome back to my channel. Ma'am ngasi ay mo lakchare ngasi di Korea gi lunch box ne ma'am aina chajak kadori bse ma'am yeng minar se kai kai yaw hai bado asi sina 멜론. sina melon ne adu daga 맹고잖아. 맹고야? mango ne ma'am mango ma'am sisna mango ne sisna corn salak ne sina kari 모닝 글로리. morning glory ne sina potato ne sina kimchi aduga sisina 행복 닭 한 마리. dak hamari 한 마리. sina dak hamari adu ma'am si je si soup siga pulap chamin adu ni sida soup leye sida su rice ne aduga sisina 진짜 반찬이에요. 반찬이에요. si 고추장. 무추장. buchujang ma'am buchujang ne adu di ma'am amu chajarage adu ma'am si je Hong Kong restaurant gi ne Hyongbo na order tawbibane adu ma'am si je nungti gi menu je change tawe adu ga sumna tangi lupa chathu khatane ma'am order tawraga chabiyo adu di ma'am try am tawjarage charga mu hawe hawte hajarage ma'am adu di charaga hawe hawte hajarage ma'am adu loi hawbane ai hana te to bo di chakhre bako suna 시도 섹션. ma'am sida chak lere chahau chak aduga sida na soup lere soup tu bagara ware na hai dokra ay hului hoi hai nok da melan hai da hiyo mon 아니, 큰 문제야. ai ga lâu vừa đi mà là ôi da ba la na khan dai na cha ba rồi ma'am xin là thật ke mình đi cha ba rồi ke asi gai hai no ka 주말이야. 브라스 아이고 까워. 나는 완전 까워. 너무 까비. ma'am thì cha ba rồi ke ko soup ka 야, 뚜뚜. 뚜뚜. 근데 hào em ma'am 감사합니다 형고 아무것도 할 카메 아무것도 하게 형고 ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯌꯦ ꯑꯗꯨꯝ ꯀꯩ ꯆꯥꯒꯤꯒꯦ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯍꯣꯔꯦꯟ ꯀꯩ ꯆꯥꯁꯤꯒꯦ ꯑꯗꯨꯝ ꯍꯪꯉ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯌꯥꯅꯤ ꯌꯥꯅꯤ 형고 ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯂꯩꯕꯤꯔꯛꯄꯅꯦ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯃꯌꯥꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯈꯪꯕꯤꯔꯝ ꯑꯈꯪꯕ ꯃꯤ ꯌꯥꯎꯔꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯃꯤꯡ ꯍꯥꯏꯖꯔꯝꯃꯔꯣꯏꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯅꯣꯏꯗꯥꯗ ꯂꯩꯕ ꯃꯤꯅ ꯑꯣꯔꯗꯔ ꯇꯧꯔ ꯆꯥꯕꯤꯕ ꯌꯥꯏꯌꯦ 600 ꯈꯛꯇꯅꯦꯕꯀꯣ ꯃꯌꯥꯝ ꯌꯥꯝꯁꯨ ꯌꯥꯝꯅ ꯍꯣꯡꯉꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯃꯦꯅꯨꯁꯨ ꯆꯦꯟꯖ ꯇꯧꯋꯦꯕ ꯈꯨꯍꯥꯎꯖꯥꯗꯦ ꯃꯌꯥꯝ 모닝 그리고 지나시다 모닝 글로리. 모닝 글로리즈 ям 하we 반찬이 먹고 모닝도 모닝 글로리. ям 치 ям 하we Like this, Korean dish like this. कोरियन की साइड डिश ने मसी जे कोरियन गे दो ममिंग लेइबा अदु ям हाउ जी जे ai shuti leibako ma'am adu ai sida lakpane bako ai shuti le dis hekta lai ma'am mi thabak tominarame ma chakre bako haujikan di thanda lai hana di bane dum chatminarame hawe chi ya makha udabai thangkali ne ma'am kariya ba si je kari hekta kawe 닭소마리. 다소마리 치킨 추어면 아마 하우자 야야 안돼 감사합니다 매암새 숲시가 꼬장
black rice ꯆꯥꯛꯍꯥꯎꯁꯤꯒ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯁꯨꯞꯁꯦ ꯈꯨꯍꯥꯎꯗꯤ ꯃꯌꯥꯝ ꯋꯥ ꯅꯍꯥꯟ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤ ꯈꯔ ꯅꯝꯕꯗꯣ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯈꯪꯗꯕ ꯑꯩꯅ ꯍꯥꯎꯋꯦ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯍꯥꯎꯋꯦ ꯌꯥꯝ ꯍꯩꯃꯜꯂꯦ ꯀꯃꯦꯟ ꯆꯩꯔꯛꯏ ꯈꯥꯖꯤꯡꯒꯤ ꯃꯅꯝ ꯈꯔ ꯅꯝꯃꯦ ꯃꯣꯔꯅꯤꯡ ꯒ꯭ꯂꯣꯔꯤꯁꯦ ꯀꯤꯝꯆꯤꯅꯤ ꯃꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏꯒꯤꯅ ꯁꯨꯇꯤꯁꯦ ꯅꯣꯏ ꯍꯥꯞꯆꯜꯂꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤꯅ ꯁꯨꯇꯤꯁꯦ ꯃꯦꯝꯗ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯃꯦꯝꯅ ꯍꯥꯏꯔꯒ ꯂꯧ ꯌꯥꯗ꯭ꯔꯥ ꯀꯦꯕꯤꯒꯤ ꯌꯥꯗꯦꯅ ꯃꯥ ꯅꯍꯥꯟ ꯑꯔꯦꯝꯕꯗ ꯁꯨꯇꯤ ꯑꯅꯤ ꯄꯤꯊꯣꯔꯛꯑꯦ ꯑꯩꯅ ꯑꯃꯨꯛꯀ ꯅꯤꯌꯣ ꯆꯠꯂꯨꯁꯦ ꯂꯥꯎ ꯍꯥꯏꯕ ꯑꯅꯝꯕꯅ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯀꯣꯔꯤꯌꯥꯒꯤ ꯆꯥꯔꯛꯄꯁꯦꯀꯣ ꯂꯣꯏꯅ ꯍꯦꯛ ꯍꯥꯎꯋꯦ ꯍꯥꯎꯇꯕ ꯑꯝꯇ ꯂꯩꯇꯦ ꯃꯌꯥꯝ ꯀꯣꯔꯟ ꯁꯂꯥꯗꯅꯦ ꯍꯥꯎꯋꯦ ꯌꯥꯝ ꯃꯌꯥꯝ ꯀꯣꯔꯟ ꯁꯂꯥꯗꯁꯦ ꯈꯨꯍꯥꯎꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯔꯗ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯒ ꯌꯦꯡꯕꯤꯌꯣ ꯆꯥꯔꯀꯥꯟꯗ ꯈꯪꯒꯅꯤ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯁꯤꯗꯤ ꯌꯥꯝꯅ ꯐꯩꯀꯣ ꯃꯆꯥ ꯇꯨꯞꯄꯇ ꯑꯣꯏꯕ ꯃꯤꯂꯤꯗꯣ ꯆꯠꯈ꯭ꯔꯦ ꯌꯦꯡꯗꯤ ꯌꯦꯡꯉꯝꯃ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯞꯄꯕꯅꯤ ꯃꯌꯥꯝꯁꯨ ꯌꯦꯟꯕ ꯐꯩ ꯃꯌꯥꯝ ꯁꯤꯁꯦ ꯈꯤꯇꯪꯅꯦ ꯄꯨꯛ ꯊꯜꯂꯣꯏ ꯀꯥꯏꯅ ꯈꯟꯕꯤꯔꯨꯅꯨ ꯁꯤ ꯑꯗꯨꯝ ꯆꯥꯔꯒ ꯃꯌꯥꯝ ꯄꯨꯛ ꯊꯟꯕꯅꯦ ꯃꯌꯥꯝ ꯋꯤꯡꯁ
ꯊꯜꯂꯗ꯭ꯔꯥ ꯌꯥꯝ ꯊꯜꯂꯦ 얘가 이게 비슷한 게 작서. 프라이드 마켓에 연도야 멜론이 멜론 레드. 레일레 그러니까 맨날 뭐 이렇게 하프니까. 어떤 멜론 하프는데 뭐 하프는 그냥 하나 이렇게 내네. 프라이드에서 연도 하이징도서 아무것도 야다 레이로간도 딱 멋짓 아마 깔르는 거 잘하고 있더라고 Không phải không là bạn thuyền dài xuống nít tầm như chỉ cần nhau về đi đâu ꯁꯣꯝꯗꯅꯤꯔ ꯃꯌꯥꯝ ꯂꯣꯏꯔꯦ ꯇꯨ ꯆꯥꯛꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯩꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯩꯅꯧꯗ ꯉꯥꯏꯔꯦ ꯍꯩꯅꯧ ꯑꯃ ꯆꯥꯒꯦ ꯁꯤꯗꯤ ꯍꯥꯎꯋꯦ ꯀꯩꯅꯣꯒꯤꯗꯣ ꯑꯃꯠꯇ ꯍꯦꯛ ꯍꯥꯎꯇꯦꯕ Tadi market lo nih. Sudah sudah. Nah, ini kan deh. Mesinnya mesti lagi. ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯩꯅꯁꯨ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯃꯌꯥꯝꯅ ꯗꯦꯜꯂꯤꯒꯤ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯔꯣꯝꯗꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯍꯣꯡ ꯀꯣꯡ ꯔꯦꯁꯇꯨꯔꯦꯟ ꯂꯩꯕꯁꯦ ꯃꯌꯥꯝꯅ ꯑꯅꯛꯄꯗ ꯂꯩꯕꯤ ꯇꯥꯔꯒꯗꯤ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯌꯥꯏꯌꯦ ꯑꯗꯣ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯦꯅ꯭ꯌꯨꯁꯨ ꯅꯨꯡꯇꯤꯒꯤ ꯆꯦꯟꯖ ꯇꯧꯋꯦ ꯑꯄꯤꯕꯗꯣ ꯑꯗꯨꯝ ꯄꯤꯔ ꯂꯩꯇꯦꯕ ꯑꯗꯣ ꯁꯤꯒꯤ ꯂꯟꯆ ꯕꯣꯛꯁꯁꯤꯗ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝ ꯆꯥꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯣꯔꯗꯔ ꯑꯗꯨꯗꯒꯤ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ Saya ini yang satu. ꯕꯥꯏ ꯕꯥꯏ